ꯑꯩꯒꯤ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟꯒꯤ ꯑꯣꯏꯕ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯌꯦꯔꯨꯝꯒꯤ ꯃꯊꯦꯜ ꯑꯣꯏꯅ ꯁꯦꯝꯖꯔꯦ꯫ ꯌꯦꯔꯨꯝ ꯁꯤꯡꯖꯨꯅ ꯁꯤꯗ ꯂꯩꯖꯔꯦ, ꯌꯦꯔꯨꯝ ꯉꯧꯊꯣꯡꯅ ꯁꯤꯗ ꯂꯩꯖꯔꯦ, ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯅ ꯁꯤꯗ ꯂꯩꯖꯔꯦ, ꯀꯣꯠꯅꯕꯅ ꯊꯕꯤ ꯈꯔꯁꯨ ꯂꯩꯖꯔꯦ, ꯒꯖꯔ ꯑꯉꯥꯟꯕꯁꯨ ꯂꯩꯖꯔꯦ, ꯆꯥꯛꯁꯨ ꯂꯩꯖꯔꯦ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯌꯦꯔꯨꯝꯒꯤ ꯑꯣꯏꯕ ꯃꯊꯦꯜꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯦꯝ ꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯌꯦꯔꯨꯝꯒꯤ ꯑꯣꯏꯕ ꯃꯊꯦꯜꯁꯤꯡ ꯊꯣꯡꯅꯕ ꯇꯧꯖꯔꯛꯑꯒꯦ꯫ ꯌꯦꯔꯨꯝ ꯉꯧꯊꯣꯡꯒ ꯌꯦꯔꯨꯝ ꯁꯤꯡꯖꯨꯒꯤꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯣꯝꯗ ꯌꯦꯔꯨꯝ ꯐꯨꯠꯆꯔꯦ, ꯑꯗꯨꯒ ꯁꯣꯝꯗꯅ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯒꯤ ꯃꯍꯤ ꯊꯥꯡꯒꯠꯆꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯟꯅ ꯄꯠꯊꯅꯕ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯔꯛꯀꯦ꯫ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯩ ꯐꯨꯠꯆꯒꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯐꯖꯅ ꯐꯨꯠꯆꯔꯦ, ꯑꯗꯨꯅ ꯃꯈꯨꯝ ꯍꯥꯡꯇꯣꯛꯆꯒꯦ꯫ ꯃꯌꯥꯝꯗꯨ ꯐꯖꯅ ꯐꯨꯠꯆꯔꯦ, ꯁꯤꯗꯤ ꯌꯥꯔꯅꯤ꯫ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯍꯩꯖꯤꯟꯒꯦ꯫ ꯁꯤꯡ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯁꯤꯅ ꯍꯥꯞꯄꯁꯤꯅ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯃꯍꯥꯎꯁꯨ ꯂꯩꯒꯅꯤ꯫ ꯃꯣꯔꯣꯛ ꯑꯀꯪꯕꯁꯨ ꯊꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ, ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯅꯗꯤ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕ, ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯗꯅꯀꯣ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯏꯁꯤꯡ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯞꯄꯁꯤꯁꯨ ꯃꯌꯥꯝ ꯀꯥꯡꯁꯣꯏꯗꯗꯤ ꯌꯥꯝꯅ ꯆꯥꯅꯕꯅꯤ, ꯍꯥꯎꯕꯅꯤ꯫ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯆꯕꯗꯣ ꯑꯗꯨꯅ ꯃꯍꯤꯁꯨ ꯌꯥꯝ ꯊꯨꯅ ꯕꯨꯡ ꯁꯧꯒꯠꯂꯦ꯫ ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯔꯒ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯗ ꯒꯖꯔ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯍꯥꯎꯏ, ꯃꯌꯥꯝꯀꯣ ꯆꯥꯅꯅ ꯍꯥꯎꯏ, ꯑꯗꯨꯅ ꯒꯖꯔ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ꯫ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯔꯒ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯃꯨꯛ ꯑꯩ ꯐꯨꯠꯆꯈꯤꯒꯦ꯫ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯗ ꯍꯥꯞꯅꯕ ꯌꯦꯔꯨꯝ ꯊꯨꯒꯥꯏꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯃꯊꯪ ꯊꯨꯒꯥꯏꯔꯒ ꯌꯦꯔꯨꯝꯁꯦ ꯑꯝꯇ ꯑꯩ ꯐꯖꯅ ꯍꯥꯞꯆꯤꯟꯖꯈꯤꯒꯦꯀꯣ꯫ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯒꯤ ꯑꯩꯅ ꯌꯦꯔꯨꯝ ꯊꯨꯒꯥꯏꯖꯈꯤꯕꯗꯣ ꯑꯩ ꯍꯥꯞꯆꯤꯟꯖꯔꯛꯀꯦ꯫ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯧꯔꯒ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ꯫ ꯖꯣꯔꯣ ꯍꯩꯖꯤꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯁꯜꯂꯒ ꯂꯩꯔꯅꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯩꯕꯤꯒꯗꯕꯅꯤ, ꯑꯗꯨ ꯑꯣꯠꯄꯁꯨ ꯂꯦꯞꯄ ꯌꯥꯗꯦꯀꯣ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯒ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯒꯖꯔ ꯍꯥꯞꯆꯤꯜꯂꯒ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯁꯦ ꯊꯣꯡꯕ ꯆꯥꯅꯤꯡꯕ, ꯑꯗꯨꯒꯤ ꯑꯩꯅ ꯒꯖꯔ ꯍꯥꯞꯆꯤꯟꯖꯕꯅꯤꯀꯣ꯫ ꯁꯤꯁꯦ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯩ ꯉꯥꯏꯍꯥꯛ ꯐꯨꯠꯆꯒꯦ꯫ ꯌꯦꯔꯨꯝꯁꯦ ꯃꯨꯟꯅꯕ ꯐꯖꯅ ꯐꯨꯠꯆꯔꯦ꯫ ꯑꯩꯅ ꯑꯁꯥꯕ ꯃꯍꯤꯗꯣ ꯂꯧꯊꯣꯛꯆꯔꯒ ꯈꯣꯛꯄ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯑꯩꯅ ꯑꯏꯪꯕ ꯍꯥꯞꯆꯤꯟꯖꯔꯒ ꯊꯝꯖꯔꯦ꯫ ꯁꯤ ꯑꯝꯇ ꯑꯩ ꯈꯣꯛꯆꯈꯤꯒꯦ꯫ ꯌꯦꯔꯨꯝ ꯉꯧꯊꯣꯡꯒꯤꯒ ꯌꯦꯔꯨꯝ ꯁꯤꯡꯖꯨꯒꯤꯒ ꯁꯦꯝꯅꯕ ꯌꯦꯔꯨꯝ ꯈꯣꯛꯄ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯅ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯈꯤꯒꯦ꯫ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯛꯑꯒꯦ꯫ ꯊꯨꯝ ꯊꯥꯛꯆꯤꯟꯖꯒꯦ꯫ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ, ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯁꯤ ꯑꯣꯠꯈꯥꯏꯖꯈꯤꯒꯦ꯫ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯊꯥꯛꯄꯒꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪ ꯉꯥꯏꯍꯥꯛ ꯐꯨꯠꯆꯔꯒ ꯌꯦꯔꯨꯝ ꯉꯧꯊꯣꯡꯒꯤ ꯊꯥꯎ ꯍꯩꯖꯤꯟꯖꯒꯦ, ꯑꯗꯨꯒ ꯇꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯌꯦꯔꯨꯝ ꯉꯧꯊꯣꯡꯒꯤ ꯊꯥꯎ ꯁꯥꯍꯜꯂꯤꯉꯩꯁꯤꯗ ꯌꯦꯔꯨꯝ ꯉꯧꯊꯣꯡꯗ ꯍꯥꯞꯅꯕ ꯆꯠꯅꯤ ꯍꯥꯟꯅ ꯑꯩ ꯇꯛꯈꯥꯏꯖꯔꯛꯀꯦ꯫ ꯐꯗꯤꯒꯣꯝ ꯍꯥꯟꯅ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯤꯟꯖꯔꯦ, ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯒꯦ, ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯤꯟꯖꯒꯦ, ꯑꯗꯨꯒ ꯁꯤ ꯑꯝꯇ ꯑꯩ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯖꯔꯦ꯫ ꯌꯦꯔꯨꯝ ꯑꯝꯇ ꯇꯥꯎꯊꯣꯛꯆꯔꯦ꯫ ꯃꯊꯪ ꯇꯧꯔꯒ ꯇꯥꯎꯊꯣꯛꯆꯔꯦ꯫ ꯊꯥꯎꯁꯦ ꯌꯥꯝ ꯀꯥꯞꯄꯦ꯫ ꯃꯌꯥꯝꯁꯨ ꯌꯦꯔꯨꯝꯁꯤꯁꯨ ꯃꯨꯟꯅꯕ ꯃꯊꯪꯗ ꯑꯣꯜꯂꯒ ꯐꯖꯅ ꯇꯥꯎꯊꯣꯛꯆꯔꯦ꯫ ꯑꯗꯨꯅ ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯆꯈꯤꯒꯦ꯫ ꯃꯔꯛꯁꯤꯗ ꯌꯦꯔꯨꯝ ꯁꯤꯡꯖꯨꯒꯤ ꯎꯆꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯇꯥꯎꯖꯍꯧꯒꯦ꯫ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯦꯔꯨꯝ ꯁꯤꯡꯖꯨꯁꯤꯗꯤ ꯎꯆꯤ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯇꯥꯎꯊꯣꯛꯑꯒ ꯍꯥꯞꯄꯁꯦ ꯁꯤꯅ ꯆꯥꯅꯔꯒ ꯍꯥꯎꯏ꯫ ꯑꯗꯨꯒꯤ ꯑꯩꯅ
ꯎꯆꯤ ꯃꯣꯔꯣꯛꯁꯨ ꯑꯩꯅ ꯇꯥꯎꯊꯣꯛꯆꯕꯅꯦ. ꯌꯦꯔꯨꯝ ꯉꯧꯊꯣꯡꯗ ꯍꯥꯞꯅꯕ ꯑꯂꯨ ꯈꯔ ꯍꯥꯟꯅ ꯇꯥꯎꯊꯣꯛꯆꯒꯦ. ꯃꯣꯔꯣꯛ ꯇꯥꯎꯔꯒ ꯍꯥꯏꯕꯅꯦ ꯀꯩꯝꯇ ꯃꯨꯟꯅꯕ ꯇꯥꯎꯊꯣꯛꯆꯈꯤꯒꯦ. ꯑꯂꯨꯁꯦ ꯃꯌꯥꯝ ꯄꯨꯔꯥ ꯃꯨꯟꯅꯕ ꯇꯥꯎꯊꯣꯛꯀꯗꯕꯗꯤ ꯅꯠꯇꯦ. ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯇꯧꯊꯣꯛꯈꯤꯒꯗꯕꯅꯤ. ꯑꯗꯨꯅ ꯑꯩ ꯂꯧꯊꯖꯔꯒꯦ. ꯃꯣꯔꯣꯛ ꯇꯥꯎꯊꯣꯛꯄꯒꯤ ꯌꯦꯔꯨꯝ ꯇꯥꯎꯊꯣꯛꯄꯒꯤꯁꯤꯗ ꯃꯌꯥꯝ ꯑꯂꯨ ꯀꯩꯀꯩ ꯇꯥꯎꯊꯣꯛꯆꯈꯤꯕ ꯊꯥꯎꯁꯤꯗ ꯑꯗꯨꯝ ꯑꯩ ꯊꯣꯡꯖꯔꯛꯑꯒꯦ. ꯃꯤꯊꯤꯒ ꯖꯤꯔꯥ ꯃꯄꯨꯡꯒ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ. ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯔꯦ. ꯍꯥꯞꯆꯤꯟꯖꯔꯦ. ꯆꯅꯝꯒ ꯁꯤꯡꯒ ꯑꯩꯅ ꯁꯨꯗꯣꯛꯆꯕꯅꯦ. ꯁꯤ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯃꯨꯛ ꯑꯣꯠꯈꯥꯏꯃꯤꯟꯅꯖꯒꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ. ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥ ꯈꯔꯁꯨ ꯍꯥꯞꯆꯤꯟꯖꯔꯦ. ꯑꯃꯨꯛꯇ ꯑꯣꯠꯈꯥꯏꯖꯔꯒ ꯉꯧꯖꯒꯦ. ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ. गरम मसाला पाउडर खरा हापचनजगे. माइरं पाउडर खरा हापचनजगे. ब्लैक पेपर पाउडर खरा हापचनजगे. तौखाइजगे. यांगम पाउडर खरा हापचनजगे. मोरक पाउडर खरा हापचनजगे. तौखाइजगे. ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯩ ꯇꯛꯈꯥꯏꯖꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯤꯟꯖꯒꯦ. ꯑꯗꯨꯒ ꯁꯤꯒ ꯄꯨꯟꯅ ꯑꯃꯨꯛꯀ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯐꯖꯅ ꯉꯧꯖꯈꯤꯒꯦ. ꯃꯔꯛꯁꯤꯗ ꯊꯨꯝꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯣꯒꯦ. ꯃꯅꯨꯡ ꯆꯪꯅ ꯍꯥꯎꯅꯕ ꯐꯖꯅ ꯃꯁꯂꯥꯁꯤꯒ ꯐꯖꯅ ꯃꯨꯟꯅꯕ ꯑꯩ ꯐꯖꯅ ꯉꯧꯖꯈꯤꯒꯦ. ꯃꯁꯂꯥ ꯉꯧꯔꯤꯉꯩꯁꯤꯗ ꯌꯦꯔꯨꯝ ꯁꯤꯡꯖꯨꯒꯤ ꯑꯝꯇ ꯑꯩ ꯐꯖꯅ ꯁꯣꯏꯖꯈꯤꯒꯦ. ꯃꯌꯥꯝꯁꯤꯗ ꯃꯣꯜꯂꯤꯁꯦ ꯑꯩꯅ ꯃꯆꯨ ꯑꯍꯤꯡꯕꯗꯣ ꯑꯩꯅ ꯁꯣꯏꯕꯒꯤꯅꯤꯀꯣ. ꯃꯊꯪꯗ ꯁꯣꯏꯖꯈꯤꯒꯦ. ꯃꯌꯥꯝꯁꯨ ꯌꯦꯔꯨꯝ ꯁꯣꯏꯗꯣꯛꯆꯕ ꯂꯣꯏꯖꯔꯦ. ꯃꯌꯥꯝꯁꯨ ꯐꯖꯅ ꯃꯨꯟꯖꯔꯦ. ꯃꯁꯂꯥꯒ ꯊꯥꯎꯒ ꯃꯌꯥꯝꯁꯨ ꯇꯣꯉꯥꯟ ꯇꯥꯔꯦ. ꯇꯤꯔꯤꯛ ꯁꯨꯃꯥꯏꯅ ꯀꯥꯞꯄꯩꯁꯦ ꯃꯌꯥꯝꯁꯨ ꯎꯔꯕꯅꯤ. ꯑꯗꯨꯅ ꯌꯦꯔꯨꯝ ꯍꯥꯞꯆꯤꯟꯖꯔꯦ. ꯃꯅꯝꯒꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯃꯌꯥꯝ ꯍꯥꯎꯅꯤ. ꯑꯩꯅ ꯉꯁꯥꯏ ꯑꯂꯨ ꯇꯥꯎꯊꯣꯛꯆꯕꯗꯣ ꯑꯂꯨ ꯍꯥꯞꯆꯤꯟꯖꯔꯦ. मनम खुनुंगसिबी मयाम नुंसिहे अदुना हावनी सेमताई जना नोंजगिगे मयाम सु हावनी है अदुना खुनि मही सो हापदबे सुमाइना कंगौजिसे मयाम मनम गदे नुंसिरदना फदना हावनी स्प्रिंग ओनियन मना हापचनजरे फदिगोम हापचनजरे खाइजलिगे अदुगा फदिगोम स्पून मना हापदि आखै अमोंतों सुमाइना हापनजगे अदुगा लोसनजरगे इरुम सिंजु सुनबा मरोय मपांग हापजरगे स्प्रिंग ओनियन मना हापचनजगे मैम इरुम सिंजुदि अखोइगी फदिगोम ककै नम्मगा मरोय मपांग नम्मगा गारि ककै नम्मगा यामना हावबनिको फदिगोम हापचनजरे तिनिंग खोकसे मयाम तब फजना सोइदोकजगिगे लोम्बा तुनिंग खोक हाना हापचनजगे अदुगा लोम्बाजु हापचनजरके लोम्बा हापचनजरे मैम अइना ngasai तौथोकजगिबा मोरokने अदुगा ngarini थुमने अइना हापचनजरे मैम अइना ngaरी से अइना थावदा हाना तौथोकजरबने अइना वीडियो सांगने अइना उजदबनिको सिजे मैम मही नाइना यामना मही यामना हापचनब नतबा खितंग मही नाइरपना तौरगा अइ फजना अइ नमगाइजगिगे मैम तो सुमाइना मही नाइरपना मोरok कैजे ngaरी ngataije फजना अइना मेखाइजरे हाइजनजरगे ngaरी ngatai मोरok कैदो थुम कैदो फजना तौखाइजगे मैम सुमाइ चाबजे फजना हावबने ngaरी अदुगा मरोय मपांग नमद्रदि मैम सिरि हावइको सिरि फजना अमता तौखाइजगिगे ꯑꯩꯒꯤ ꯉꯁꯤꯒꯤ ꯌꯦꯔꯨꯝꯒꯤ ꯑꯣꯏꯕ ꯃꯊꯦꯜꯁꯤꯡ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯌꯦꯔꯨꯝ ꯉꯧꯊꯣꯡꯅ ꯁꯤꯗ ꯂꯩꯖꯔꯦ ꯌꯦꯔꯨꯝ ꯀꯥꯡꯁꯣꯏꯅ ꯁꯤꯗ ꯂꯩꯖꯔꯦ ꯌꯦꯔꯨꯝ ꯁꯤꯡꯖꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ
ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ